Manipur da miyam gi lenga kama soidana laklagani haibagi ingit piba oina Manipur Legislative Assembly da MLA masing Suna punduna mathau tauba haiba maikairom da changsilakle haina hanagi Chief Minister Nongthomam Biren fongdokre BJP के सेंट्रल लीडर सिंह न खंगहलपगी मतुंगिना था सिगे हौखिबा तांग 13 दा BJP मणिपुर प्रदेश की MLA सिंह की ओइबा अपुनबा मिफम अमा न्यू दिल्ली दा लेबा BJP के सेंट्रल हेडक्वार्टर्स दा पांगथोखिबा दुदा सरुग याखिबा हानगी चीफ मिनिस्टर लोइनना हाइंगांग एसी के MLA नोंगथोमम बिरेन मणिपुर लेजिस्लेटिव असेंबली के स्पीकर लोइनना याई स्कूल एसी के MLA थोकचोम सत्यव्रता मयांग इम्फाल के MLA कोंगखाम रविंद्र अमसुंग BJP मणिपुर प्रदेश के प्रेसिडेंट अधिकारी मयुम सरदा ngasi numitang wairam pung mga khare helakpa matamda Imphal da thunglaki Imphal International Airport da thunglakibada yaurakhiba hanagi Nongthomam Biren da paumi singna hangba wahangi paukum piraduna Nongthomam Biren na hai thokliba irang asida haukiba matam kayada CSO singi maikaida wari sanaba kaya lekre handaki asida BJP ke central leader sing yauraga BJP Manipur Pradesh ki MLA sing punna central leader singa mifam pangthokliba si yamna positive oiba maikaida sangsili state asida santi thamba amasung saukhat maikaida khumang yangna changsin ba haibagi matangda mifam aduda kupna khanaki masiga loinana MLA sing amatoina punsinduna assembly da punna thabak tomina ba haiba maikaida sangsilakli mahagna makha taraduna furup singi marakta nuaina daba adumak leigani adubu maduna isu oheloidabani leiminariba sing nungsi nabachangi handakta torbung fogauk chawi khaida nomai kapsilakpagi matangda Gorkha regiment ki maikaidagi mafam adugi ima ibel singa unaraga asigumba thodok sing makha tana thoktanaba thabak paikhatli miyambu matik chana ngak sengani hairiba si thagat ningaini aikhoigi marakta thajanaba leihanaba kanna honari haiki amaromda handakta Indo Myanmar border gi Manipur ga tainaba sarukta ngamkhai sambal manghan takhalambagi matangda paladuna border management committee ge secretary su thunglare center gi yathang matungina mahak ngamkhai da chatuna yengsinbaga loinana chapchaba thabak paikhalakani haina Nongthomam Birena fongdoki Kanguk ki marakta dum Punnaba civil society Punnaba MLA sing Punnaba dum tawe to BJP gi oiba MLA khai punna pullakanda Manipur se yam maroina athubda santi hanjalakpa aduga khoi punna hana gi adwaina nusisana leminaba aduga sakot thorangi lamda mang satna ba haidana adu meeting ni adugi meeting du dai khoi Bharatiya Janata Party gi 3 ga 3 ki manungda khoi 3 ga mari loina yawi aduna meeting su yam positive hoy aduga assembly dai khoi punna yawkana function to Punnaba bise adugi line to the aduna peace corp ko loina ki adugi hanagi leiru speed to sanna ba kan community khudimaka afaba fatba loi leigani ngasi Gorkha regiment gi kangbu sallakana mafam du hakreng na soi ba koli ba tawri ba moigi kapa yon pham du gi mi mayam ngai bin unarakanda koi lei khopna koi ma somdu su operation tawri koli matang tawri koli kan tawri ba sigi confidence building se it is a good community amakata dana ta what side the high ba matam sana preventive oina politring ai da ngathok na bodo ai bhar sarkar na soidna lokhalakani hai na expect